야이퍼레 시니까 뭐시 산아지 방안 바이 따래 나랑 지eng분이 농알아 방안 바니 산아제는 마 세지다 할로와이기 폴 아마 망에 adugi osaga tananing bagi pon tawrokpani sirana kari pono mangki bagi matam mafam kanagino hayu anambana di laklaga yengbani akupa aduga online da waragana lupa sangwa kapaga nangna aduga aina yenglaga hairakani phangani phangoi nei lapi imungde lai leite pukhre isagi mini nate sina simulu har kaneba amai tang kuthama thoida mangbani ko anu seida Google Pay da lupa sangwa kape kamana yeng matam aini kapa matam da ma kape adagi aini yenge chana mangwasi anu laitin phajana thajaba midadi 100% oin lakani khar thajaba warpa mine khar kuin changba sine to se sana do seida Hilare Sangwa kape harugo seda ma yenge sini sanaji sankhaya mo orban pangan biu ko mapuna thogyan biwa jitu seda ana sini laitinda 100% thajaba thamba midadi kutakta natragana nongalaga pung kumberi mongda pangane phanggo phanggadrane kana heta haiba mi adugumba mi jinjina kitang chonda ba natraga phangdaba ma phangga ju akanba tawbadagi matam khara chonda ba tham kaimung changba nimtarani changba manga tawni mikuni changba smai tawkane aruga yam kanna agona 100% laida thajaba midadi kutakta nongalaga phangyana manasi jine sida mana sida airesi pangan biu ko mapuna thogyan biu ko haji yam thajana warnu directory detail sida aina airesi nangi sana dudi lana tiduji kusukulai tamamga agoigi maning nongsuptagi phangani haribako maning nongsupta phangani tiwari jan khalu khaga maipam nungpamda lay hariba sanado karigamba mine thenaba oitaragadi nupa ma nupi ma na paiba adune lai nangi poto agoigi laitin khar yauriba aduna nebako aduna nangi ba udabai tare sanado laina satpane hijabana anu seida numit tarani degina thamgi mangda sanado sei phangani adu nangi yam thuna si jawdring mangda phangkai taragadi nangi ladu sana maida lemren kada hujimam nasa segmo itaragadi kedan manga thalo sing khara sing mi pamam yom gadam karago leipa mai bagi ya thangna thanjabani maramdi agi sana chi aji bitte won biro na gadam natsa dia de sidi lai jabu yauri ba dunu ne bako anu seda yam thuna phangani hek phangbaga ayona pau pisala kadam ne Mrs. Tazalo, I the port back to the Ashon Talk to Gonia Dona Paubisalo, Sara Pangi Coledo, Adumatunga, Wigi Lala Tamush and a pin Wakarapiraka Madune. Jam to Tosolo, Tanato, Kanum to take Panganari, Jam to Tibeta Pangania, Tibeta Nanga Pangiro, Light them to Antakantogo. Natakana, Light to Matunga, Angang Vida Pangani Haribako, Sanado, Napi Nupan Pangatabo Chine Ana Awang the Gimaka, the Sapa, and the Maka Sandong, Maning Sandong, Sidista, Porto Pangani Hari, and the light Tormoto. Kusera, Zeda Nangna Saluba Mafamsingda Tampamda Urania my Salu Mafamsingda Tambada Urasida Arasaja Narang Yemani, Sida Amatata Zasterje and Tarije Nasi 2 de Tare, who said the Sana Sangai the Pangasida to Silla Sangayam Tala at the Pazan
sini heta uroiba lai tin yaubadi uroi fange oza jam nungaijare seida ai lupa lising mari kapo haibani mana lupa lising ama katang kapake aidi pesa lejade ngamba matungda amung soidana pirakena hare o hoi pare aina kaugunu hare lising ama kape sini lai da 100% thajaba midadi kudakta phangane puksien kitang loktu lokoi ba midana matam khar kuichangani natraka phangdaba ma phangaka ju ya kar wagani ana sana phangkarga hayat taba miju lai adum mijo adum laina yade asini tungda mango oigali 100% thajaba suyata kudakta nungala garang jenggone ngasi phangale sini oi yai pore